ꯊꯕꯛꯇ ꯑꯆꯧꯕ ꯑꯄꯤꯛꯄ ꯍꯥꯏꯅ ꯀꯩꯗꯧꯅꯨꯡꯗ ꯂꯩꯇꯦ꯫ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯊꯃꯣꯏ ꯁꯦꯡꯕ, ꯄꯨꯛꯅꯤꯡ ꯆꯪꯕ, ꯏꯁꯥꯒꯤ ꯂꯧꯁꯤꯡꯕꯨ ꯍꯦꯟꯒꯠꯍꯟꯕꯅꯤ꯫ ꯑꯇꯣꯞꯄꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯕ ꯃꯈꯣꯏꯒꯤ ꯃꯊꯧꯅꯤ꯫ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯂꯛꯁꯃꯤꯄꯨꯔ ꯀꯧꯕ ꯈꯨꯡꯒꯪ ꯑꯃꯗ ꯔꯣꯍꯟ ꯀꯧꯕ ꯆꯍꯤ 24 ꯁꯨꯔꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯏꯪ ꯇꯞꯄ, ꯂꯧꯁꯤꯡ ꯂꯩꯕ, ꯃꯇꯝ ꯄꯨꯝꯕꯗ ꯁ꯭ꯀꯨꯜꯗ ꯀꯣꯂꯦꯖꯇ ꯃꯀꯣꯛ ꯊꯣꯡꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯕꯤ.ꯇꯦꯛꯀꯤ ꯗꯤꯒ꯭ꯔꯤ ꯃꯄꯨꯡ ꯐꯥꯅ ꯇꯝꯗꯨꯅ ꯂꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯕꯒꯤ ꯆꯠꯂꯝꯗꯥꯏꯗ ꯃꯍꯥꯛꯀꯤ ꯄꯤꯛꯂꯕ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯊꯥꯖꯕ ꯌꯥꯝꯅ ꯊꯝꯈꯤ꯫ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯅ ꯈꯟꯈꯤ ꯃꯍꯥꯛ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯂꯒ ꯑꯆꯧꯕ ꯏꯟꯖꯤꯅꯤꯌꯔ ꯑꯃ ꯑꯣꯏꯒꯅꯤ, ꯑꯗꯨꯒ ꯈꯨꯡꯒꯪꯕꯨ ꯆꯥꯎꯈꯠꯅꯕ ꯁꯤꯟꯒꯅꯤ꯫ ꯑꯗꯨꯕꯨ ꯔꯣꯍꯟꯒꯤ ꯂꯥꯏꯕꯛꯇꯗꯤ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯇꯣꯞ ꯇꯣꯞꯄ ꯑꯃ ꯇꯝꯂꯤ꯫ ꯃꯍꯥꯛꯅ ꯒ꯭ꯔꯦꯖꯨꯑꯦꯠ ꯂꯣꯏꯔꯕ ꯆꯍꯤ 2 ꯃꯇꯨꯡꯗꯁꯨ ꯃꯍꯥꯛ ꯊꯕꯛ ꯐꯪꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯐꯝ ꯀꯌꯥꯗ ꯗꯤꯒ꯭ꯔꯤꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯨꯗꯨꯅ ꯊꯕꯛ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯒꯤ ꯃꯍꯥꯛꯅ ꯊꯕꯛ ꯐꯪꯈꯤꯗꯦ꯫ ꯂꯣꯏꯔꯛꯄꯗ ꯃꯍꯥꯛꯅ ꯊꯕꯛ ꯊꯤꯕ ꯊꯥꯗꯣꯛꯇꯨꯅ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯅ ꯃꯍꯥꯛꯀꯤ ꯊꯕꯛ ꯐꯪꯗꯕꯕꯨ ꯈꯪꯂꯒ ꯃꯈꯣꯏꯒꯤ ꯑꯁꯥ ꯀꯌꯥ ꯀꯥꯏꯔꯝꯃꯤ꯫ ꯃꯤ ꯈꯔꯅ ꯃꯍꯥꯛꯄꯨ ꯏꯀꯥꯏꯕ ꯄꯤꯔꯝꯃꯤ, ꯍꯥꯏꯔꯝꯃꯤ, "ꯌꯦꯡꯉꯨ, ꯑꯩꯈꯣꯏꯒꯤ ꯏꯟꯖꯤꯅꯤꯌꯔ ꯂꯥꯛꯂꯦ, ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ? ꯍꯧꯖꯤꯛ ꯅꯪ ꯍꯤꯡꯒꯣꯜ ꯑꯣꯏꯅ ꯁꯨꯒꯗꯧꯔꯕ꯭ꯔꯥ?" ꯃꯤ ꯈꯔꯅ ꯍꯥꯏꯔꯝꯃꯤ, "ꯑꯗꯨꯛ ꯌꯥꯝꯅ ꯂꯥꯏꯔꯤꯛ ꯇꯝꯂꯒ ꯍꯧꯖꯤꯛꯁꯨ ꯌꯨꯝꯗ ꯇꯥꯗꯨꯅ ꯂꯩꯔꯤ, ꯅꯪꯅ ꯗꯤꯒ꯭ꯔꯤ ꯇꯝꯕꯒꯤ ꯈꯨꯡꯒꯪꯗ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯄꯨꯔꯛꯇꯦ." ꯃꯈꯣꯏꯒꯤ ꯋꯥ ꯄꯨꯝꯕꯅ ꯔꯣꯍꯟꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯇꯒꯤ ꯑꯋꯥꯕꯗꯤ ꯔꯣꯍꯟꯒꯤ ꯃꯄꯥ ꯃꯅꯤꯅ ꯐꯪꯂꯝꯃꯤ꯫ ꯌꯥꯝꯅ ꯍꯣꯠꯅꯕ ꯀꯟꯕ ꯂꯧꯃꯤꯅꯤ꯫ ꯃꯍꯥꯛꯅ ꯄꯨꯟꯁꯤ ꯈꯥꯏꯕꯣꯛ ꯑꯃ ꯃꯆꯥꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯁꯦꯜ ꯇꯥꯟꯕꯗ ꯑꯃꯗꯤ ꯊꯕꯛ ꯁꯨꯕꯗ ꯂꯣꯏꯁꯤꯟꯈꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯂꯩꯖꯕ ꯂꯝꯕꯨ ꯌꯣꯟꯗꯨꯅ ꯃꯆꯥꯕꯨ ꯃꯄꯥꯟ ꯂꯝꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯊꯥꯈꯤ꯫ ꯃꯄꯥꯅ ꯈꯟꯈꯤ, "ꯑꯩꯒꯤ ꯏꯆꯥꯅ ꯀꯔꯤꯒꯨꯝꯕ ꯑꯆꯧꯕ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯄꯨꯔꯛꯀꯅꯤ." ꯃꯅꯤꯅ ꯃꯆꯥꯒꯤ ꯌꯨꯝꯗ ꯀꯔꯤꯁꯨ ꯇꯧꯗꯅ ꯇꯥꯗꯨꯅ ꯂꯩꯕ ꯎꯕꯗ ꯀꯔꯤꯁꯨ ꯍꯥꯏꯕ ꯇꯧꯗꯅ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, "ꯑꯩꯅ ꯈꯜꯂꯝꯕ ꯄꯨꯝꯕ ꯀꯔꯤꯁꯨ ꯑꯣꯏꯗ꯭ꯔꯦ." ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯑꯃ ꯃꯄꯥ ꯃꯅꯤꯅ ꯍꯤꯡꯒꯣꯜ ꯀꯣꯏꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯂꯥꯡꯒꯣꯜ ꯇꯦꯛꯂꯝꯃꯤ꯫ ꯃꯄꯥꯅ ꯂꯥꯡꯒꯣꯜꯕꯨ ꯄꯨꯔꯛꯂꯒ ꯌꯨꯝꯗ ꯀꯅꯥꯁꯨ ꯍꯥꯏꯗꯅ ꯊꯝꯃꯤ, ꯑꯗꯨꯒ ꯈꯜꯂꯤ, "ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯊꯕꯛ ꯊꯤꯕ ꯐꯪꯗ꯭ꯔꯦ, ꯍꯧꯖꯤꯛ ꯑꯩꯒꯤ ꯂꯥꯡꯒꯣꯜꯁꯨ ꯇꯦꯛꯂꯦ, ꯂꯥꯡꯒꯣꯜꯁꯤ ꯐꯥꯎꯕ ꯁꯦꯝꯕꯒꯤ ꯑꯩꯉꯣꯟꯗ ꯁꯦꯜ ꯂꯩꯇꯦ." ꯑꯇꯦꯛꯄ ꯂꯥꯡꯒꯣꯜꯕꯨ ꯔꯣꯍꯟꯅ ꯅꯨꯃꯤꯗꯥꯡꯗ ꯎꯔꯝꯃꯤ꯫ ꯔꯣꯍꯟꯅ ꯇꯦꯛꯂꯕ ꯂꯥꯡꯒꯣꯜꯕꯨ ꯌꯦꯡꯗꯨꯅ ꯂꯥꯡꯒꯣꯜ ꯃꯅꯥꯛꯇ ꯐꯝꯂꯝꯃꯤ꯫ ꯁꯤ ꯁꯨꯞꯅꯇꯒꯤ ꯂꯥꯡꯒꯣꯜ ꯅꯠꯇꯦ, ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯀꯥꯏꯊꯔꯕ ꯃꯪꯂꯥꯟꯅꯤ꯫ ꯅꯨꯃꯤꯗꯥꯡꯗꯨꯗ ꯀꯅꯥꯁꯨ ꯍꯥꯏꯗꯅ ꯈꯨꯠꯂꯥꯏ ꯊꯤꯗꯨꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯂꯥꯡꯒꯣꯜꯕꯨ ꯁꯦꯝꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯈꯨꯠ ꯄꯥꯏꯐꯝ ꯑꯃꯗꯤ ꯑꯇꯦꯛꯄꯕꯨ ꯁꯝꯖꯤꯜꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕ ꯇꯧꯗꯅ ꯁꯦꯝꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯛꯄꯗ ꯂꯥꯡꯒꯣꯜꯗꯨ ꯑꯅꯧꯕ ꯑꯃꯒꯨꯝ ꯑꯣꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛ ꯔꯣꯍꯟꯒꯤ ꯃꯄꯥ ꯃꯅꯤꯅ ꯑꯌꯨꯛꯇ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗ ꯃꯍꯥꯛꯀꯤ ꯂꯥꯡꯒꯣꯜꯗꯨ ꯑꯍꯟꯕ ꯑꯃꯒꯨꯝ ꯁꯦꯝꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯄꯥꯅ ꯉꯛꯅ ꯍꯪꯂꯛꯏ, "ꯁꯤ ꯀꯅꯥꯅ ꯁꯦꯝꯕꯅꯣ?" ꯔꯣꯍꯟꯅ ꯍꯥꯏ, "ꯄꯥꯕ, ꯑꯁꯤ ꯑꯩꯅ ꯅꯨꯃꯤꯗꯥꯡ ꯁꯦꯝꯕꯅꯤ." ꯃꯄꯥꯒꯤ ꯃꯥꯏꯊꯣꯡꯗ ꯃꯉꯥꯜ ꯑꯃ ꯐꯪꯕꯒꯨꯝ ꯃꯃꯤ ꯇꯥꯏ, ꯑꯗꯨꯒ ꯍꯥꯏ, "ꯅꯪ ꯁꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯍꯧ, ꯈꯨꯡꯒꯪꯗ ꯁꯤꯒꯨꯝꯕ ꯑꯃ ꯇꯧꯕ ꯍꯧꯔꯣ, ꯀꯌꯥꯝ ꯀꯨꯏꯅ ꯊꯕꯛ ꯐꯪꯗꯦ ꯍꯥꯏꯗꯨꯅ ꯂꯩꯒꯅꯤ? ꯑꯍꯥꯡꯕ ꯀꯣꯛꯇ ꯐꯠꯇꯕ ꯋꯥꯈꯜꯒꯤ ꯌꯨꯝ ꯁꯥꯍꯟꯒꯅꯨ꯫ ꯅꯤꯡꯁꯤꯡꯉꯨ, ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯗ ꯑꯄꯤꯛꯄ ꯑꯆꯧꯕ ꯍꯥꯏꯅ ꯂꯩꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯆꯧꯕ ꯑꯃꯒꯤꯗꯃꯛ ꯃꯇꯝ ꯄꯨꯝꯕꯗ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯃꯆꯥ ꯑꯃꯕꯨ ꯍꯧꯕ ꯃꯊꯧ ꯇꯥꯏ." ꯋꯥꯁꯤ ꯍꯥꯏꯔꯝꯂꯒ ꯔꯣꯍꯟꯒꯤ ꯃꯄꯥꯅ ꯍꯤꯡꯒꯣꯜꯂꯣꯝꯗ ꯆꯠꯈꯤ꯫ ꯃꯄꯥꯒꯤ ꯋꯥꯍꯩꯅ ꯔꯣꯍꯟꯒꯤ ꯋꯥꯈꯜꯕꯨ ꯂꯨꯅ ꯈꯜꯍꯟꯈꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯃꯍꯥꯛꯅ ꯈꯨꯡꯒꯪꯗ ꯀꯔꯤꯁꯨ ꯃꯔꯝ ꯂꯩꯇꯕꯗ ꯁꯨꯝ ꯀꯣꯏꯔꯝꯃꯤ꯫ ꯆꯠꯅ ꯆꯠꯅ ꯃꯍꯥꯛ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯥꯗ ꯐꯝꯂꯝꯃꯤ꯫ ꯄꯥꯝꯕꯤꯗꯨꯒꯤ ꯅꯥꯛꯇ ꯁꯥꯏꯀꯜ ꯁꯦꯝꯕ ꯗꯨꯀꯥꯟ ꯑꯃ ꯂꯩꯔꯝꯃꯤ꯫ ꯗꯨꯀꯥꯟꯁꯤ ꯆꯍꯤ ꯀꯌꯥꯗꯒꯤ ꯔꯥꯃꯨ ꯀꯧꯕ ꯃꯤ ꯑꯃꯒꯤꯅꯤ꯫ ꯔꯥꯃꯨ ꯍꯧꯖꯤꯛ ꯑꯍꯜ ꯑꯣꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯃꯇꯨꯡ ꯗꯨꯀꯥꯟꯗ ꯈꯨꯡꯒꯪꯒꯤ ꯃꯤꯁꯛ ꯑꯃꯈꯛ ꯁꯥꯏꯀꯜ ꯁꯦꯝꯕꯒꯤ ꯂꯥꯛꯂꯝꯃꯤ꯫ ꯑꯍꯜ ꯔꯥꯃꯨꯅ ꯍꯥꯟꯅꯗꯒꯤ ꯂꯩꯔꯝꯕ ꯁꯥꯏꯀꯜꯕꯨ ꯏꯟꯊꯣꯛꯇꯨꯅ ꯅꯨꯄꯥꯗꯨꯒꯤ ꯁꯥꯏꯀꯜꯕꯨ ꯄꯨꯁꯤꯟꯕꯒꯤ ꯃꯐꯝ ꯄꯤꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯑꯍꯜ ꯑꯣꯏꯔꯕ ꯔꯥꯃꯨꯅ ꯄꯥꯡꯒꯜ ꯁꯣꯟꯕꯅ ꯁꯥꯏꯀꯜꯕꯨ ꯏꯟꯊꯣꯛꯅꯕ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯅꯤꯛꯂꯝꯃꯤ, ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯤꯠꯁꯨ ꯐꯠꯂꯝꯗꯦ꯫ ꯄꯨꯝꯅꯃꯛꯁꯤ ꯎꯕꯗ ꯔꯣꯍꯟꯅ ꯏꯆꯝ ꯆꯝꯅ ꯑꯍꯜꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯑꯍꯜꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤ꯫ ꯁꯥꯏꯀꯜꯕꯨ ꯆꯦꯛꯁꯤꯟꯅ ꯁ꯭ꯀꯔꯨ ꯂꯩꯁꯤꯜꯂꯤ꯫ ꯔꯣꯍꯟꯒꯤ ꯊꯕꯛ ꯎꯔꯒ ꯑꯍꯜꯅ ꯍꯥꯏ, "ꯅꯪ ꯁꯤꯒꯤ ꯊꯕꯛꯁꯤ ꯀꯥꯏꯗꯒꯤ ꯇꯝꯂꯛꯄꯅꯣ? ꯅꯪ ꯑꯩꯒꯤ ꯗꯨꯀꯥꯟꯗ ꯂꯥꯛꯂꯒ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨ꯫ ꯑꯩ ꯍꯧꯖꯤꯛ ꯗꯨꯀꯥꯟꯁꯤ ꯁꯦꯟꯅꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯑꯩ ꯍꯥꯟꯅꯒꯤꯒꯨꯝꯅ ꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯦ." ꯑꯍꯜꯒꯤ ꯋꯥ ꯇꯥꯔꯒ ꯔꯣꯍꯟ ꯉꯥꯏꯍꯥꯛ ꯈꯜꯂꯤ꯫ ꯏꯟꯖꯤꯅꯤꯌꯔ ꯑꯃ ꯑꯣꯏꯔꯒ ꯁꯥꯏꯀꯜꯒꯤ ꯗꯨꯀꯥꯟꯗ ꯀꯔꯝꯅ ꯊꯕꯛ ꯁꯨꯒꯅꯤ? ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯋꯥꯍꯩ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ, "ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯑꯄꯤꯛꯄ ꯑꯆꯧꯕ ꯍꯥꯏꯅ ꯂꯩꯇꯦ." ꯃꯍꯥꯛꯀꯤ ꯃꯇꯥꯡ ꯃꯇꯝ ꯑꯃꯗꯤ ꯐꯪꯅꯔꯤꯕ ꯊꯕꯛꯁꯤꯅ ꯃꯍꯥꯛꯄꯨ ꯄꯨꯟꯁꯤꯗ ꯃꯥꯡ ꯀꯥꯕꯗ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯔꯣꯍꯟꯅ ꯍꯥꯏ, "ꯍꯣꯏ ꯏꯄꯨ, ꯑꯩ ꯏꯄꯨꯒꯤ ꯗꯨꯀꯥꯟꯗ ꯉꯁꯤꯗꯒꯤ ꯊꯕꯛ ꯁꯨꯒꯅꯤ." ꯅꯨꯃꯤꯠꯁꯤꯗꯒꯤ ꯔꯣꯍꯟꯒꯤ ꯄꯨꯟꯁꯤꯗ ꯑꯅꯧꯕ ꯂꯝꯕꯤ ꯑꯃ ꯐꯪꯈꯤ꯫ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯑꯍꯜꯒꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯄ ꯗꯨꯀꯥꯟꯗ ꯔꯣꯍꯟ ꯅꯨꯡꯇꯤꯒꯤ ꯆꯠꯇꯨꯅ ꯑꯍꯜꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤ꯫
ꯑꯍꯜꯅ ꯔꯣꯍꯟꯗ ꯊꯕꯛ ꯄꯨꯝꯕ ꯇꯥꯛꯂꯝꯃꯤ꯫ ꯀꯔꯝꯅ ꯁꯀ꯭ꯔꯨ ꯆꯦꯠꯅ ꯂꯩꯁꯤꯟꯒꯅꯤ, ꯀꯔꯝꯅ ꯆꯦꯟ ꯁꯦꯝꯒꯅꯤ, ꯀꯔꯝꯅ ꯕ꯭ꯔꯦꯛꯄꯨ ꯍꯥꯞꯀꯅꯤ, ꯀꯔꯝꯅ ꯇꯥꯌꯔꯒꯤ ꯄ꯭ꯔꯦꯁꯔꯕꯨ ꯆꯥꯡ ꯅꯥꯏꯍꯟꯒꯅꯤ꯫ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇꯒꯤ ꯔꯣꯍꯟꯒꯤ ꯑꯄꯥꯝꯕ ꯁꯨꯞꯅꯇꯒꯤ ꯁꯦꯜ ꯇꯥꯟꯕ ꯅꯠꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯊꯕꯛꯄꯨ ꯇꯝꯕꯗ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯆꯪꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯍꯧꯖꯤꯛ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯕ ꯇꯣꯛꯂꯦ꯫ ꯃꯍꯥꯛꯀꯤ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯃꯄꯥꯒꯤ ꯋꯥꯍꯩ, "ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯑꯄꯤꯛꯄ ꯑꯆꯧꯕ ꯍꯥꯏꯅ ꯂꯩꯇꯦ"꯫ ꯅꯨꯡꯇꯤꯒꯤ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯄꯤꯛꯄ ꯔꯣꯍꯟꯒꯤ ꯗꯨꯀꯥꯟꯒꯤ ꯃꯥꯡꯗꯒꯤ ꯊꯩꯗꯨꯅ ꯆꯠꯂꯤ, ꯑꯗꯨꯒ ꯗꯨꯀꯥꯟꯒꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯊꯑꯣꯏꯅ ꯌꯦꯡꯂꯝꯃꯤ꯫ "ꯌꯦꯡꯉꯨ, ꯑꯩꯈꯣꯏꯒꯤ ꯏꯟꯖꯤꯅꯤꯌꯔꯁꯤ ꯁꯥꯏꯀꯜ ꯁꯦꯝꯕꯒꯤ ꯊꯕꯛ ꯑꯣꯏꯅ ꯇꯧꯔꯦ" ꯍꯥꯏꯗꯨꯅ ꯅꯣꯛꯅꯔꯝꯃꯤ꯫ ꯇꯝꯂꯛꯄ ꯃꯍꯩ ꯃꯁꯤꯡ ꯄꯨꯝꯕ ꯃꯥꯡꯂꯦ ꯌꯦꯡꯉꯨ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯣꯍꯟ ꯄꯨꯝꯅꯃꯛꯁꯤ ꯃꯍꯥꯛꯅ ꯃꯔꯨ ꯑꯣꯏꯅ ꯈꯜꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯄꯨꯝꯅꯃꯛꯁꯤ ꯇꯥꯔꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯄꯥꯒꯤ ꯀꯥꯏꯊꯔꯕ ꯃꯪꯂꯥꯟꯕꯨ ꯑꯃꯨꯛ ꯃꯉꯥꯜ ꯐꯪꯍꯟꯒꯅꯤ, ꯁꯤꯃꯛ ꯃꯍꯥꯛꯀꯤ ꯄꯨꯝꯅꯃꯛꯇꯒꯤ ꯑꯆꯧꯕ ꯄꯥꯟꯗꯝꯅꯤ꯫ ꯃꯇꯝꯒ ꯂꯣꯏꯅꯅ ꯑꯍꯜ ꯑꯣꯏꯔꯕ ꯗꯨꯀꯥꯟ ꯃꯄꯨ ꯌꯥꯝꯅ ꯀꯨꯏꯅ ꯊꯕꯛ ꯁꯨꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯔꯣꯍꯟꯅ ꯊꯕꯛ ꯁꯨꯕ ꯍꯧꯕꯗꯒꯤ ꯅꯧꯅ ꯗꯨꯀꯥꯟꯒꯤ ꯄꯥꯡꯒꯜ ꯍꯥꯞꯄ ꯑꯣꯏꯔꯝꯃꯤ꯫ ꯔꯣꯍꯟ ꯁꯨꯞꯅꯇꯒꯤ ꯍꯣꯠꯅꯕ ꯀꯟꯕꯇ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯇꯝꯂꯛꯄ ꯃꯍꯩꯗꯒꯤ ꯃꯍꯥꯛꯅ ꯇꯝꯂꯛꯄ ꯃꯍꯩ ꯑꯃꯗꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯍꯜꯒꯤ ꯈꯨꯠꯂꯥꯏꯁꯤꯡꯕꯨ ꯅꯤꯡꯊꯤꯅ ꯁꯦꯡꯗꯣꯛꯂꯝꯃꯤ ꯑꯃꯗꯤ ꯃꯐꯝ ꯆꯥꯅ ꯊꯝꯂꯝꯃꯤ꯫ ꯗꯨꯀꯥꯟꯗ ꯂꯥꯛꯄ ꯃꯤꯁꯤꯡꯅ ꯗꯨꯀꯥꯟꯗ ꯑꯍꯣꯡꯕ ꯎꯕ ꯐꯪꯂꯝꯃꯤ꯫ ꯍꯥꯟꯅꯗꯒꯤ ꯗꯨꯀꯥꯟꯗ ꯇꯔꯨ ꯇꯅꯥꯟꯕ, ꯈꯨꯠꯂꯥꯏꯒꯤ ꯋꯥꯠꯇ ꯄꯥꯗꯕ ꯑꯃꯗꯤ ꯃꯤꯁꯤꯡꯒꯤ ꯗꯨꯀꯥꯟꯗ ꯌꯥꯝꯅ ꯂꯥꯛꯄ ꯎꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯃꯗ ꯗꯨꯀꯥꯟ ꯊꯤꯡꯂꯕ ꯇꯨꯡꯗ ꯑꯍꯜꯅ ꯔꯣꯍꯟꯕꯨ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯀꯧꯏ, ꯑꯗꯨꯒ ꯍꯥꯏ, "ꯔꯣꯍꯟ, ꯑꯩ ꯍꯧꯖꯤꯛ ꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯦ꯫ ꯑꯩꯅ ꯈꯜꯂꯤ ꯗꯨꯀꯥꯟꯁꯤ ꯅꯉꯣꯟꯗ ꯁꯤꯟꯅꯔꯒꯦ"꯫ ꯋꯥꯁꯤ ꯇꯥꯕꯗ ꯔꯣꯍꯟ ꯏꯉꯛ ꯉꯛꯂꯝꯃꯤ꯫ ꯔꯣꯍꯟꯅ ꯑꯍꯜ ꯔꯥꯃꯨꯗ ꯍꯥꯏ, "ꯏꯄꯨ, ꯗꯨꯀꯥꯟꯁꯤ ꯅꯪꯒꯤ ꯍꯣꯠꯅꯖꯃꯟꯅ ꯁꯦꯝꯕꯅꯤ꯫ ꯗꯨꯀꯥꯟꯒꯤ ꯃꯄꯨ ꯏꯄꯨꯅꯤ"꯫ ꯑꯍꯜꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏ, "ꯑꯩ ꯃꯄꯨ ꯅꯠꯇꯦ, ꯑꯁꯦꯡꯕ ꯃꯄꯨꯗꯤ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯔꯛꯄ ꯃꯄꯨꯅꯤ꯫ ꯅꯪꯅ ꯊꯥꯒꯤ ꯇꯞꯅ ꯇꯞꯅ ꯚꯔꯥ ꯄꯤꯔꯕꯁꯨ ꯌꯥꯏ꯫ ꯑꯩꯅ ꯄꯥꯝꯕꯗꯤ ꯗꯨꯀꯥꯟꯁꯤꯕꯨ ꯊꯃꯣꯏ ꯁꯦꯡꯕ ꯃꯤ ꯑꯃꯒꯤ ꯈꯨꯠꯇ ꯁꯤꯟꯅꯕꯅꯤ"꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯔꯣꯍꯟꯅ ꯗꯨꯀꯥꯟꯒꯤ ꯊꯧꯗꯥꯡ ꯄꯨꯝꯕ ꯃꯍꯥꯛꯅ ꯂꯧꯈꯠꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯊꯕꯛ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯥꯏꯀꯜꯕꯨ ꯁꯦꯝꯕ ꯃꯇꯝꯗ ꯅꯤꯡꯊꯤꯅ ꯁꯦꯝꯕꯇ ꯅꯠꯇꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯊꯥꯖꯕꯕꯨ ꯀꯩꯗꯧꯅꯨꯡꯗ ꯃꯥꯡꯍꯜꯂꯝꯗꯦ꯫ ꯄꯨꯝꯅꯃꯛꯁꯤ ꯑꯣꯏꯔꯕꯁꯨ ꯈꯨꯡꯒꯪꯒꯤ ꯃꯤ ꯈꯔꯅ ꯃꯍꯥꯛꯄꯨ ꯏꯀꯥꯏꯕ ꯄꯤꯕ ꯂꯦꯞꯂꯝꯗꯦ꯫ "ꯅꯪꯅ ꯁꯥꯏꯀꯜꯕꯨ ꯁꯦꯝꯒꯅꯤ ꯍꯥꯏꯔꯕꯗꯤ ꯏꯟꯖꯤꯅꯤꯌꯔ ꯇꯝꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤ"? ꯃꯤ ꯈꯔꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯍꯟꯕꯒꯤꯗꯃꯛ ꯂꯩꯖꯕ ꯂꯟ ꯊꯨꯝ ꯌꯣꯟꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯍꯥꯛ ꯀꯔꯤ ꯇꯧꯏ ꯌꯦꯡꯉꯨ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯕꯗ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩꯕ ꯔꯣꯍꯟꯗꯨ ꯅꯠꯇ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯄꯥꯎꯈꯨꯝ ꯂꯩ꯫ ꯊꯕꯛꯇ ꯑꯄꯤꯛꯄ ꯑꯆꯧꯕ ꯂꯩꯇꯦ꯫ ꯊꯃꯣꯏ ꯁꯦꯡꯕ ꯑꯃꯗꯤ ꯍꯣꯠꯅꯕ ꯂꯦꯞꯇꯕꯅ ꯃꯇꯝ ꯄꯨꯝꯕꯗ ꯄꯨꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯆꯧꯕ ꯑꯃ ꯐꯪꯕ ꯉꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯍꯩꯗ ꯃꯁꯥꯃꯛꯄꯨ ꯊꯥꯖꯕ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡꯗ ꯍꯣꯠꯅꯕ ꯂꯦꯞꯇꯕꯒꯤ ꯃꯉꯥꯜ ꯐꯪꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧꯕꯨ ꯎꯔꯒ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯃꯈꯜ ꯃꯈꯜ ꯍꯥꯏꯅꯕ ꯃꯤꯁꯤꯡ ꯃꯁꯥꯃꯛꯄꯨ ꯑꯂꯥꯟꯕ ꯑꯣꯏꯅ ꯎꯔꯝꯃꯤ꯫ ꯇꯞꯅ ꯇꯞꯅ ꯃꯤꯌꯥꯝꯅ ꯃꯍꯥꯛꯀꯤ ꯊꯕꯛ ꯊꯥꯒꯠꯅꯔꯝꯃꯤ꯫ ꯍꯥꯏꯅꯔꯝꯃꯤ, ꯔꯣꯍꯟꯒꯤ ꯈꯨꯠꯇ ꯃꯒꯨꯟ ꯑꯃ ꯌꯥꯎꯏ꯫ ꯃꯍꯥꯛꯅ ꯑꯃꯨꯛ ꯁꯦꯝꯈꯤꯕ ꯁꯥꯏꯀꯜꯗꯨ ꯍꯟꯖꯤꯟꯅ ꯑꯃꯨꯛ ꯁꯦꯝꯕ ꯃꯊꯧ ꯇꯥꯗꯦ꯫ ꯔꯣꯍꯟꯒꯤ ꯃꯄꯥ ꯍꯤꯡꯒꯣꯜꯗꯒꯤ ꯂꯥꯛꯄꯗ ꯃꯍꯥꯛꯀꯤ ꯁꯜ ꯒꯥꯔꯤ ꯃꯈꯣꯡ ꯅꯥꯟꯊꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯈꯜꯂꯝꯃꯤ, ꯁꯤ ꯀꯔꯝꯅ ꯁꯦꯝꯒꯅꯤ? ꯃꯄꯥꯅ ꯈꯜꯂꯤꯉꯩꯗ ꯔꯣꯍꯟꯅ ꯃꯄꯥꯗ ꯍꯥꯏ, "ꯄꯥꯕꯨꯡ, ꯁꯤ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ, ꯑꯩ ꯁꯤꯕꯨ ꯁꯦꯝꯂꯒ ꯄꯨꯔꯛꯀꯦ"꯫ ꯃꯊꯪꯒꯤ ꯑꯌꯨꯛ ꯔꯣꯍꯟꯅ ꯃꯄꯥꯒꯤ ꯁꯜ ꯒꯥꯔꯤꯗꯨ ꯆꯦꯛꯁꯤꯟꯅ ꯁꯦꯝꯂꯒ ꯃꯄꯥꯗ ꯄꯤꯔꯝꯃꯤ꯫ ꯔꯣꯍꯟꯒꯤ ꯃꯄꯥꯃꯅꯤ ꯃꯆꯥꯒꯤ ꯍꯣꯠꯅꯕ ꯀꯟꯕ ꯂꯝꯆꯠꯄꯨ ꯎꯔꯒ ꯃꯁꯥ ꯃꯊꯟꯇ ꯆꯥꯎꯊꯣꯛꯆꯕ ꯄꯣꯛꯂꯝꯃꯤ꯫ ꯔꯣꯍꯟ ꯍꯧꯖꯤꯛ ꯌꯨꯝꯒꯤ ꯑꯋꯥꯕ ꯃꯇꯥꯡꯗꯁꯨ ꯁꯔꯨꯛ ꯌꯥꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯊꯕꯛꯅ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟꯕꯨ ꯑꯇꯣꯞꯄ ꯃꯐꯝꯗꯁꯨ ꯈꯪꯅꯔꯝꯃꯤ꯫ ꯑꯇꯣꯞꯄ ꯃꯐꯝꯗꯒꯤ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟꯗ ꯁꯥꯏꯀꯜ ꯁꯦꯝꯕꯒꯤ ꯃꯤ ꯃꯌꯥꯝ ꯂꯥꯛꯅꯔꯝꯃꯤ꯫ ꯁꯥꯏꯀꯜꯗꯁꯨ ꯅꯠꯇꯅ ꯕꯥꯏꯛ, ꯁꯜ ꯒꯥꯔꯤ, ꯁꯝꯕꯣꯠ ꯈꯣꯏꯕꯒꯤ ꯈꯨꯠꯂꯥꯏꯁꯤꯡꯁꯨ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟꯗꯒꯤ ꯁꯦꯝꯅꯔꯝꯃꯤ꯫ ꯔꯣꯍꯟꯅ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟꯗ ꯂꯥꯛꯄ ꯒꯥꯔꯤ ꯄꯨꯝꯕ ꯅꯝꯊꯥꯛ ꯇꯧꯗꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯦꯝꯂꯒ ꯄꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯃꯇꯨꯡ ꯃꯍꯥꯛ ꯁꯤꯇꯤꯗ ꯆꯠꯇꯨꯅ ꯃꯔꯨꯑꯣꯏꯕ ꯈꯨꯠꯂꯥꯏꯁꯤꯡ ꯂꯩꯔꯝꯃꯤ꯫ ꯔꯣꯍꯟ ꯍꯧꯖꯤꯛ ꯁꯨꯞꯅꯇꯒꯤ ꯁꯥꯏꯀꯜ ꯁꯦꯝꯕ ꯃꯤ ꯅꯠꯂꯝꯗꯦ꯫ ꯃꯍꯥꯛ ꯈꯨꯡꯒꯪꯗꯨꯒꯤ ꯌꯥꯗꯕ ꯃꯈꯜ ꯃꯈꯜ ꯁꯦꯝꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯤꯁꯤꯡꯅ ꯍꯥꯏꯅꯔꯝꯃꯤ, ꯔꯣꯍꯟꯅ ꯁꯤꯇꯤꯗ ꯊꯕꯛ ꯐꯪꯗꯕ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯝꯂꯦ꯫ ꯃꯍꯥꯛꯅ ꯁꯤꯇꯤꯗ ꯊꯕꯛ ꯐꯪꯂꯝꯂꯕꯗꯤ ꯇꯥꯡꯂꯕ ꯂꯟ ꯑꯃ ꯑꯩꯈꯣꯏꯅ ꯃꯥꯡꯍꯜꯂꯝꯒꯅꯤ꯫ ꯔꯣꯍꯟꯒꯤ ꯃꯄꯥꯃꯅꯤ ꯃꯆꯥꯒꯤꯗꯃꯛ ꯆꯥꯎꯊꯣꯛꯅ ꯍꯥꯏꯔꯝꯃꯤ, "ꯔꯣꯍꯟ ꯑꯩꯒꯤ ꯏꯆꯥꯅꯤ꯫ ꯃꯍꯥꯛꯅ ꯃꯄꯥꯟꯗꯒꯤ ꯕꯤ.ꯇꯦꯛꯀꯤ ꯗꯤꯒ꯭ꯔꯤ ꯂꯣꯏꯔꯒ ꯊꯕꯛ ꯐꯪꯗ꯭ꯔꯕꯁꯨ ꯈꯨꯡꯒꯪꯗ ꯃꯍꯥꯛꯅ ꯇꯝꯂꯛꯄ ꯃꯍꯩꯅ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯗ ꯃꯇꯦꯡ ꯆꯥꯎꯅ ꯄꯥꯡꯂꯤ"꯫ ꯍꯧꯖꯤꯛ ꯔꯣꯍꯟ ꯃꯍꯥꯛꯀꯤ ꯊꯕꯛꯇ ꯃꯄꯨꯡ ꯐꯥꯅ ꯃꯇꯝ ꯄꯤꯗꯨꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯅꯨꯡꯇꯤꯒꯤ ꯍꯣꯠꯅꯕ ꯂꯦꯞꯂꯝꯗꯦ꯫ ꯁꯥꯏꯀꯜ ꯁꯦꯝꯕꯇ ꯅꯠꯇꯅ ꯁꯜ ꯒꯥꯔꯤ, ꯈꯨꯡꯒꯪꯒꯤ ꯏꯁꯤꯡꯒꯤ ꯄꯥꯏꯞ ꯁꯦꯝꯕꯗ ꯃꯍꯥꯛꯅ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯃꯌꯥꯝꯅ ꯈꯪꯂꯝꯃꯤ,
ꯔꯣꯍꯟꯒꯤ ꯈꯨꯡꯒꯪꯁꯤꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏ ꯍꯥꯏꯕ ꯇꯞꯅ ꯇꯞꯅ ꯃꯍꯥꯛꯀꯤ ꯍꯣꯠꯅꯖꯃꯜꯒꯤ ꯃꯍꯩ ꯐꯪꯕ ꯍꯧꯔꯛꯏ꯫ ꯃꯍꯥꯛꯀꯤ ꯅꯨꯡꯇꯤꯒꯤ ꯗꯨꯀꯥꯟꯗ ꯃꯤ ꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛꯄꯨ ꯁꯨꯞꯅꯇꯒꯤ ꯁꯥꯏꯀꯜ ꯁꯦꯝꯕ ꯑꯣꯏꯅ ꯌꯦꯡꯅꯔꯝꯗꯦ, ꯃꯍꯥꯛꯄꯨ ꯈꯨꯡꯒꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯃꯌꯥꯝꯅ ꯈꯪꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯦꯜ ꯇꯨꯡꯁꯤꯟꯗꯨꯅ ꯊꯕꯛꯄꯨ ꯌꯥꯡꯅ ꯂꯣꯏꯁꯤꯟꯕꯒꯤ ꯈꯨꯠꯂꯥꯏ ꯀꯌꯥꯁꯨ ꯂꯩꯗꯨꯅ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟꯗ ꯊꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯨꯡꯒꯪꯗ ꯂꯧꯃꯤꯁꯤꯡꯅ ꯂꯧ ꯁꯨꯕꯗ ꯏꯁꯤꯡ ꯂꯥꯏꯅ ꯐꯪꯅꯕꯒꯤꯗꯃꯛ ꯏꯁꯤꯡꯒꯤ ꯄꯝꯞ ꯀꯌꯥ ꯑꯃꯁꯨ ꯁꯦꯝꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯥꯏꯀꯜ ꯑꯃꯗꯤ ꯔꯤꯛꯁꯥꯗ ꯃꯣꯇꯣꯔ ꯄꯥꯟꯕꯁꯨ ꯇꯝꯂꯝꯃꯤ, ꯑꯗꯨꯒ ꯃꯣꯇꯣꯔ ꯄꯥꯟꯕ ꯁꯥꯏꯀꯜꯕꯨ ꯈꯨꯡꯒꯪꯗ ꯄꯤꯔꯝꯃꯤ꯫ ꯁꯜ ꯒꯥꯔꯤꯕꯨꯁꯨ ꯑꯅꯧꯕ ꯃꯑꯣꯡꯗ ꯅꯨꯡꯉꯥꯏꯅ ꯊꯧꯕꯒꯤ ꯁꯦꯝꯂꯝꯃꯤ꯫ ꯃꯉꯣꯟꯗ ꯂꯥꯛꯄ ꯃꯤ ꯄꯨꯝꯕ ꯌꯥꯝꯅ ꯍꯔꯥꯎꯅ ꯄꯨꯔꯛꯄ ꯈꯨꯠꯂꯥꯏꯕꯨ ꯁꯦꯝꯗꯨꯅ ꯍꯔꯥꯎꯅ ꯍꯟꯈꯤ꯫ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯁꯦꯡꯕ, ꯃꯍꯥꯛꯀꯤ ꯊꯧꯒꯜꯂꯣꯟ ꯈꯪꯕ, ꯃꯍꯥꯛꯀꯤ ꯊꯕꯛꯇ ꯄꯨꯛꯅꯤꯡ ꯆꯪꯕ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯔꯝꯃꯤ꯫ ꯔꯣꯍꯟꯒꯤ ꯃꯄꯥ ꯃꯅꯤ ꯈꯨꯡꯒꯪꯗ ꯆꯥꯎꯊꯣꯛꯅ ꯍꯤꯡꯂꯝꯃꯤ꯫ ꯃꯅꯤꯗ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯅ ꯍꯥꯏ, "ꯃꯅꯤ, ꯅꯪꯒꯤ ꯅꯆꯥꯅ ꯁꯤꯇꯤꯗ ꯊꯕꯛ ꯐꯪꯈꯤꯗꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯁꯤꯇꯤꯒꯤ ꯊꯕꯛꯇꯒꯤꯁꯨ ꯌꯥꯝꯅ ꯃꯃꯜ ꯂꯩ"꯫ ꯃꯅꯤꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯍꯥꯏ, "ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯃꯍꯩ ꯃꯇꯤꯛ ꯆꯥꯅ ꯇꯝꯂꯕꯗꯤ ꯃꯍꯥꯛꯀꯤ ꯃꯍꯩꯗꯨ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯐꯝꯗ ꯀꯔꯝꯅ ꯆꯨꯝꯅ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯕ ꯈꯪꯏ"꯫ ꯔꯣꯍꯟꯒꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯌꯨꯝꯒꯤ ꯑꯋꯥꯠꯄ ꯃꯍꯥꯛꯀꯤ ꯇꯥꯜꯂꯛꯄ ꯍꯣꯠꯅꯖꯃꯜꯅ ꯊꯣꯏꯅ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯇꯝꯕꯗ, ꯃꯍꯥꯛꯀꯤ ꯃꯍꯩ ꯇꯝꯕꯗ ꯄꯨꯁꯤꯟꯈꯤꯕ ꯁꯦꯜꯁꯤꯡꯁꯨ ꯇꯞꯅ ꯇꯞꯅ ꯁꯤꯡꯗꯣꯛꯇꯨꯅ ꯂꯣꯏꯔꯛꯀꯗꯣꯔꯦ꯫ ꯅꯨꯃꯤꯠ ꯑꯃ ꯔꯣꯍꯟꯅ ꯑꯅꯧꯕ ꯇ꯭ꯔꯦꯛꯇꯔ ꯑꯃ ꯂꯩꯗꯨꯅ ꯃꯄꯥꯒꯤ ꯃꯪꯂꯥꯟꯕꯨ ꯃꯄꯨꯡ ꯐꯥꯍꯟꯈꯤ꯫ ꯔꯣꯍꯟꯅ ꯃꯄꯥꯗ ꯇ꯭ꯔꯦꯛꯇꯔ ꯁꯔꯄ꯭ꯔꯥꯏꯖꯇ ꯄꯤꯔꯒ ꯍꯥꯏ, "ꯄꯥꯕ, ꯍꯤꯡꯒꯣꯜ ꯌꯥꯝꯅ ꯋꯥꯅ ꯊꯕꯛ ꯁꯨꯗ꯭ꯔꯕꯁꯨ ꯌꯥꯔꯒꯅꯤ, ꯇ꯭ꯔꯦꯛꯇꯔꯁꯤꯅ ꯄꯥꯕꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ"꯫ ꯃꯄꯥꯅ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯒ ꯍꯥꯏ, "ꯃꯇꯝ ꯑꯃꯗ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯅ ꯊꯕꯛ ꯐꯪꯗꯕ ꯅꯪꯕꯨ ꯅꯣꯛꯅꯔꯝꯕꯗꯨ ꯍꯧꯖꯤꯛ ꯅꯪꯅ ꯉꯁꯤ ꯑꯇꯣꯞꯄꯒꯤ ꯄꯨꯟꯁꯤꯕꯨ ꯍꯣꯡꯗꯣꯛꯄ ꯉꯝꯕꯒꯤ ꯄꯔꯥ ꯇꯝꯐꯝ ꯑꯣꯏꯔꯦ"꯫ ꯍꯧꯖꯤꯛ ꯔꯣꯍꯟ ꯗꯨꯀꯥꯟꯗ ꯃꯇꯣꯝꯇ ꯁꯨꯗꯦ꯫ ꯃꯍꯥꯛ ꯗꯨꯀꯥꯟꯗ ꯈꯨꯡꯒꯪꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯈꯛ ꯃꯍꯥꯛꯀꯤ ꯊꯕꯛꯄꯨ ꯇꯝꯅ ꯇꯝꯅ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯇꯝꯗ꯭ꯔꯕꯁꯨ ꯊꯕꯛꯄꯨ ꯇꯝꯕꯗ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯆꯪꯂꯝꯃꯤ, ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯆꯪꯏ꯫ ꯔꯣꯍꯟꯅ ꯑꯉꯥꯡ ꯑꯅꯤꯗꯨ ꯊꯕꯛ ꯇꯝꯕꯤꯕꯇ ꯅꯠꯇꯅ ꯄꯨꯟꯁꯤꯒꯤ ꯄꯔꯥꯁꯨ ꯇꯝꯕꯤ꯫ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯇ ꯑꯄꯤꯛꯄ ꯑꯆꯧꯕ ꯍꯥꯏꯅ ꯂꯩꯇꯦ, ꯁꯨꯞꯅꯇꯒꯤ ꯋꯥꯈꯜꯒꯤ ꯃꯈꯥ ꯄꯣꯜꯂꯤ꯫ ꯃꯤꯁꯛꯇꯨꯅ ꯃꯁꯥꯃꯛꯀꯤ ꯈꯨꯠꯅ ꯁꯦꯝ ꯁꯥꯅꯕ ꯍꯣꯠꯅꯕꯅ ꯃꯁꯥꯒꯤ ꯇꯣꯉꯥꯟꯕ ꯂꯝꯕꯤ ꯁꯦꯝꯃꯤ꯫ ꯃꯇꯝ ꯈꯔ ꯃꯇꯨꯡ ꯔꯣꯍꯟꯅ ꯗꯨꯀꯥꯟꯒꯤ ꯃꯥꯡꯗ ꯑꯆꯧꯕ ꯕꯣꯔꯗ ꯑꯃ ꯊꯦꯠꯂꯤ꯫ ꯔꯣꯍꯟꯒꯤ ꯌꯥꯗꯕ ꯁꯥꯏꯀꯜ, ꯁꯜ ꯒꯥꯔꯤ, ꯕꯥꯏꯛ ꯃꯈꯜ ꯃꯊꯦꯜ ꯁꯦꯝꯐꯝ꯫ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟꯕꯨ ꯎꯔꯒ ꯆꯥꯎꯊꯣꯛꯆꯔꯝꯃꯤ꯫ ꯔꯣꯍꯟꯅ ꯍꯧꯖꯤꯛ ꯃꯄꯥꯜꯗ ꯊꯕꯛ ꯐꯪꯗꯕꯒꯤ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯦ꯫ ꯃꯍꯥꯛꯅ ꯈꯪꯂꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯨꯛꯅꯤꯡ ꯆꯪꯅ ꯍꯣꯠꯅꯔꯕꯗꯤ ꯁꯨꯞꯅꯇꯒꯤ ꯁꯦꯜ ꯐꯪꯕꯇ ꯅꯠꯇꯅ ꯃꯌꯥꯝꯅꯁꯨ ꯏꯀꯥꯏ ꯈꯨꯝꯅꯩ꯫ ꯋꯥꯔꯤꯁꯤꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯇ ꯑꯄꯤꯛꯄ ꯑꯆꯧꯕ ꯂꯩꯇꯦ ꯍꯥꯏꯕ ꯇꯥꯛꯂꯤ꯫ ꯅꯪꯒꯤ ꯄꯥꯟꯗꯝ ꯃꯌꯦꯛ ꯁꯦꯡꯂꯕꯗꯤ ꯂꯩꯕꯥꯛꯄꯨꯁꯨ ꯁꯅꯥꯗ ꯑꯣꯟꯊꯣꯛꯄ ꯉꯝꯃꯤ꯫ ꯔꯣꯍꯟ ꯀꯩꯗꯧꯅꯨꯡꯗ ꯈꯟꯈꯤꯗꯦ ꯑꯇꯣꯞꯄꯅ ꯀꯔꯤ ꯍꯥꯏꯅꯔꯤ꯫ ꯃꯍꯥꯛꯅ ꯐꯩ ꯈꯟꯕꯗꯨꯕꯨ ꯃꯍꯥꯛꯅ ꯂꯦꯞꯇꯅ ꯇꯧꯈꯤ꯫ ꯁꯤꯃꯛꯅ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯥꯏꯄꯥꯛꯄ ꯑꯣꯏꯍꯟꯈꯤ꯫ ꯋꯥꯔꯤꯁꯤꯅ ꯄꯨꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯍꯣꯡꯕ ꯑꯃ ꯄꯨꯔꯛꯂꯦ ꯈꯜꯂꯒꯗꯤ ꯉꯁꯤꯗꯒꯤ ꯍꯣꯠꯅꯕ ꯍꯧꯔꯅꯤ꯫ ꯀꯣꯃꯦꯟꯇ ꯍꯥꯏꯔꯝꯃꯨ꯫ ꯇꯁꯦꯡꯅ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯄꯨꯔꯛꯅꯤꯡꯕ ꯋꯥꯈꯜ ꯂꯩꯔꯒꯗꯤ ꯆꯦꯅꯦꯜꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯇꯩꯁꯨ ꯁꯣꯏꯗꯅ ꯌꯦꯡꯉꯨ꯫ ꯊꯥꯒꯠꯆꯔꯤ꯫